Hello mayam. Hoje koiba chatpane Shillongda aduga lambi mapanda sumaina jang yolaga leirame phajamanna kai leigena yengena komdaraini moi pot khuyondo yam na masa na yonbado chabdaga hawdo manbado adumain tawba haitare samna haibada hainaba leidaine sangi machina san lamgi sanna machi sangi ga haibado adumaina thoe aduni tawrise haida leijar kharasu yoli moi achar yam yole sta how ba achar yam yole mayam si kaino yingbiu khangbra yingbiu ne ai khangde ai isamak sunghang khangjadre smairian ga ne scores si mula se achar tawba hawbani si kaino se radish si hawban nong se bakta da tai sidana gyanam ta de jang khalli nupi aina khangadabadda khandre aina ko chatlaga leire tawris kari yawge ne yengbada mayang khangba yawbro charabo yengbiyo edi chadri mangi achar simadi lora ani aina yubiga di khotangam ni size wati na mukha honge aise hei ngangare hei khaga di aroibini khotangam hei khaga di chonda mo kai leiba monju chama nei da moi sisne Assam gi state flower kopo lei haido hojiki leido sisi orchid ne khoi manipur gi di cereal lily ne state flower oidana mogina kopo full hai kopo full adamaina ne state flower oigre nun sidak sione khriya mamne mapunji ko chaw amne da bakun ne na kaino pan lo siba pan ora mal karamba pandano helicopter yam pairi he mathakta kana laktoi jano ama sumong paigre ani sure yam sang ne yonwana phajawan mai je dom bi arak po khodingna ko dom leiningbado phawneba na orchid man yole saisida hoi thabam leite ne ai leininga su upai leite thabam leitamina ba thabam ga leiboi tadi leirakadaba yumda leitabani na sum tawdana jang leiba su loisalak duna chatlani halani hangam ga se khupha amni phohaw amni moi hangam se di hanjan adum lei dosi mafam se lakhamina ba si mafam se dom chatningbado domai tawe ba idi khoi ba si minasi nong se dom
ꯆꯨꯔ ꯂꯩꯕꯖꯥꯠꯅꯤ ꯁꯤꯂꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯅꯣꯡ ꯆꯨꯕꯁꯦ